Eyebrow yam. शाबाश बेटा। ꯃꯌꯥꯝ ꯑꯩ ꯁꯧꯒ꯭ꯔꯤ ꯊꯣꯡꯒꯦ ꯇꯧꯔꯤ ꯉꯁꯤꯗꯤ ꯑꯗꯣ ꯁꯤꯗ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒꯤ ꯀꯔꯤ ꯀꯔꯥ ꯃꯊꯧ ꯇꯥꯕ ꯄꯨꯝꯅꯃꯛꯁꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯉꯧꯔꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯑꯍꯥꯟꯕꯗꯁꯨ ꯍꯥꯏꯈ꯭ꯔꯦꯗꯅꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯑꯩ ꯃꯑꯣꯡ ꯑꯃꯗ ꯊꯣꯡꯉꯦꯕꯀോ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯊꯥꯎ ꯈꯤꯇꯪꯈꯛ ꯍꯥꯞꯄꯒ ꯄꯨꯝꯅꯃꯛꯁꯦ ꯉꯧꯔꯒꯅꯦ ꯑꯗꯣ ꯂꯣꯏꯔꯒ ꯀꯣꯟꯅ ꯃꯍꯤ ꯍꯥꯞꯄꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯁꯧꯒ꯭ꯔꯤ ꯃꯅꯥꯁꯨ ꯊꯥꯗꯔꯒ ꯁꯤ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯔꯦꯅꯀꯣ ꯆꯅꯝ ꯁꯤꯡ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯃ ꯇꯧꯔꯒ ꯉꯥ ꯑꯗꯩꯗꯤ ꯇꯣꯉꯥ ꯀꯩꯀꯥ ꯄꯨꯝꯅꯃꯛ ꯍꯥꯞꯄꯒ ꯑꯗꯣ ꯁꯤꯅ ꯁꯧꯒ꯭ꯔꯤꯒꯤ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯃꯅ ꯄꯥꯟ ꯏꯔꯣꯟꯗꯣꯏꯅꯤ ꯑꯗꯣ ꯁꯧꯒ꯭ꯔꯤꯒ ꯄꯥꯟ ꯏꯔꯣꯟꯕꯒ ꯍꯥꯏꯅꯩꯅꯦꯕꯀꯣ ꯃꯌꯥꯝꯁꯦ ꯇꯣꯉꯥ ꯃꯣꯔꯣꯛ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯄꯥꯟꯁꯦ ꯐꯖꯅ ꯏꯔꯣꯜꯂꯛꯑꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯄꯗꯒꯤꯅꯦ ꯑꯗꯨꯝ ꯇꯥꯖꯔꯛꯏꯑꯕꯀꯣ ꯁꯧꯒ꯭ꯔꯤꯒ ꯄꯥꯟ ꯏꯔꯣꯝꯕ ꯀꯥꯏꯅ ꯑꯗꯣ ꯁꯤ ꯁꯥꯏꯠꯁꯤꯒ ꯀꯟꯅ ꯁꯧꯒ꯭ꯔꯤꯁꯦ ꯐꯨꯠꯂꯦꯕꯀꯣ ꯑꯩꯅ ꯑꯗꯣ ꯁꯤꯒ ꯁꯧꯒ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯁꯧꯒꯠꯂꯛꯑꯦ ꯑꯗꯣ ꯑꯁꯤ ꯁꯧꯔꯤꯁꯦ ꯂꯣꯏꯔꯛꯑꯅꯤꯕꯀꯣ ꯑꯗꯣ ꯁꯥꯏꯠꯁꯤꯒ ꯑꯩ ꯄꯥꯟ ꯀꯟꯅ ꯏꯔꯣꯟꯈꯤꯒꯦ ꯑꯗꯣ ꯄꯥꯟ ꯏꯔꯣꯟꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯌꯥꯝ ꯐꯖꯅ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯄꯥꯟ ꯏꯔꯣꯝꯕ ꯑꯩ ꯒ꯭ꯂꯥꯁꯅ ꯐꯖꯅ ꯇꯛꯈꯥꯏꯔꯦ ꯑꯗꯩ ꯆꯥꯃꯁꯁꯤꯅ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯄꯥꯟ ꯏꯔꯣꯟꯕꯁꯦ ꯈꯤꯇꯪꯒ ꯅꯥꯡꯕꯅꯦ ꯈꯨꯠꯅꯒ ꯏꯔꯣꯜꯂꯗꯤ ꯆꯥꯕꯒ ꯌꯥꯔꯔꯣꯏꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯄꯥꯟꯁꯦ ꯉꯁꯥꯏ ꯏꯔꯣꯝꯕꯁꯦ ꯒ꯭ꯂꯥꯁꯅ ꯑꯗꯨꯝ ꯏꯔꯣꯜꯂꯦꯕꯀꯣ ꯈꯨꯠꯅ ꯏꯔꯣꯜꯂꯒꯕꯨꯗꯤ ꯍꯥꯎꯋꯤ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯨꯏꯁꯨ ꯈꯤꯇꯪ ꯍꯪꯒꯣꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗ ꯑꯩꯅ ꯏꯔꯣꯜꯂꯁꯨ ꯕ ꯃꯤꯅ ꯏꯔꯣꯜꯂꯁꯨ ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯥꯃꯁꯅ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯍꯧꯖꯤꯛꯁꯤꯒ ꯀꯔꯤꯅꯣ ꯑꯗꯣ ꯁꯤꯗ ꯃꯌꯥꯡꯕ ꯃꯅꯥ ꯈꯔ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯤꯒꯅ ꯃꯌꯥꯡꯕ ꯃꯅꯥ ꯈꯔ ꯐꯖꯅ ꯇꯛꯈꯥꯏꯔꯦꯕꯀꯣ ꯑꯩꯅ ꯑꯗꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔ ꯇꯛꯈꯥꯏꯔꯒꯅꯦ ꯃꯊꯛ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯍꯥꯞꯆꯜꯂꯦꯕ ꯑꯗꯨꯗꯨꯅ ꯃꯅꯝ ꯅꯨꯡꯁꯤꯕꯁꯨ ꯍꯦꯜꯂꯦꯕ ꯇꯛꯈꯥꯏꯗꯕꯤꯗ ꯑꯃ ꯑꯅꯤ ꯁꯤꯗ ꯍꯥꯞꯄꯦ ꯑꯗꯩꯁꯦ ꯇꯛꯈꯥꯏꯕꯁꯤꯅ ꯍꯧꯖꯤꯛꯁꯦ ꯄꯥꯟ ꯏꯔꯣꯝꯕꯁꯤꯗ ꯍꯥꯞꯆꯜꯂꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯟ ꯏꯔꯣꯝꯕ ꯄꯨꯔꯥ ꯂꯣꯏꯔꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯊꯤꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯊꯨꯝꯖꯥꯛꯄꯤ ꯉꯥꯔꯤ ꯂꯧꯔꯦ ꯑꯗꯩꯗꯤ ꯁꯤꯗ ꯂꯩꯔꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯁꯤꯗ ꯂꯩꯔꯦ ꯄꯥꯟ ꯏꯔꯣꯟꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯃꯌꯥꯝ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ The next morning. जुबानियाँ तेरी झूठी भी सच लागे तू मेरा कोई ना होके भी कुछ लागे अपना बना ले पिया अपना बना ले पिया eyebrow yam. शाबाश बेटा, बहुत बढ़िया। So hello everyone and welcome back to my channel ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦꯒꯤ ꯍꯦꯔꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯏꯕꯥꯏꯗꯣ ꯂꯥꯛꯏ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯁꯨ ꯕꯖꯥꯔ ꯆꯠꯈ꯭ꯔꯦ ꯉꯥ ꯂꯧꯕꯒꯤ ꯑꯗꯣ ꯑꯗꯨꯝ ꯀꯣꯏꯔꯛꯄꯅꯦꯕꯀꯣ ꯄꯥꯟ ꯈꯛꯇꯪ ꯄꯨꯅꯤ ꯍꯥꯏ ꯃꯥ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯑꯗꯣ ꯄꯄꯥꯅꯗꯤ ꯍꯥꯏꯔꯝꯃꯦꯕꯀꯣ ꯉꯥ ꯑꯆꯧꯕꯗꯣ ꯆꯥꯅꯤꯡꯗꯦ ꯄꯥꯟꯁꯨ ꯂꯩꯕꯅꯤꯅ ꯃꯥꯗꯣ ꯂꯨꯄꯥ ꯃꯥꯟꯕꯤ ꯉꯥꯗꯣ ꯑꯗꯨ ꯊꯤꯔꯛꯀꯅꯤꯗꯣ ꯂꯨꯄꯥ ꯃꯥꯟꯕꯤ ꯉꯥꯗꯣ ꯐꯪꯉꯒꯗꯤ ꯂꯨꯄꯥ ꯃꯥꯟꯕꯤ ꯉꯥꯗꯣ ꯄꯨꯔꯛꯑꯒ ꯂꯨꯄꯥ ꯃꯥꯟꯕꯤꯗꯨꯒ ꯄꯥꯟꯗꯨꯒ ꯑꯣꯏꯅ ꯊꯣꯡꯉꯁꯤ ꯑꯗꯨꯒ ꯐꯪꯉꯛꯇ꯭ꯔꯒꯅ ꯑꯗꯨꯝ ꯑꯆꯧꯕ ꯑꯣꯏꯅ ꯄꯨꯔꯛꯑꯅꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯀꯔꯤ ꯉꯥ ꯄꯨꯔꯛꯇꯣꯏꯅꯣ ꯍꯥꯏꯗꯨꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯕꯥꯏꯁꯨ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯊꯣꯡꯗ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯐꯝꯅ ꯈꯣꯠꯅ ꯂꯩꯔꯤ ꯍꯥꯏꯗꯤ ꯄꯄꯥ ꯕꯖꯥꯔ ꯀꯨꯝꯃꯛꯇ꯭ꯔꯤꯕꯅꯤꯅ ꯆꯥꯛꯇꯤ ꯉꯥꯛꯇꯪ ꯂꯩꯔꯤꯅꯀꯣ ꯀꯨꯀꯔꯗ ꯐꯠ ꯂꯥꯎ ꯀꯥꯝꯊꯣꯛꯑ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯩ ꯀꯥꯝꯃꯒ ꯑꯃꯨꯛ ꯍꯣꯔꯦꯟ ꯏꯪꯒꯅꯤ ꯍꯥꯎꯔꯣꯏꯑꯕ ꯑꯗꯨꯅ ꯄꯄꯥ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯧ ꯑꯗꯣ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜꯁꯦ ꯑꯝꯇꯪ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯗꯤ ꯑꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯅ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯩꯀꯩ ꯇꯧꯒꯦ ꯍꯥꯏꯗꯣ ꯉꯁꯤ ꯑꯩꯅ ꯃꯌꯥꯝ ꯂꯨꯄꯥ ꯃꯥꯟꯕꯤꯗꯣ ꯐꯪꯉꯦꯅ ꯈꯣꯠꯄ ꯂꯨꯄꯥ ꯃꯥꯟꯕꯤ ꯑꯗꯨꯝ ꯂꯩꯔꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯆꯥꯝꯕ ꯈꯣꯠꯄ ꯂꯣꯏꯅ ꯊꯨꯝ ꯌꯥꯏꯉꯪ ꯇꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯂꯨꯄꯥ ꯃꯥꯟꯕꯤꯁꯦ ꯁꯥꯊꯤꯅ ꯆꯥꯎꯋꯦꯕꯀꯣ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨ ꯆꯥꯎꯋꯦꯕꯀꯣ ꯌꯥꯝꯅ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯑꯩ ꯉꯧꯔꯛꯑꯅꯤ ꯃꯌꯥꯝ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯄꯥꯟꯒ ꯖꯦꯅꯝꯒ ꯂꯨꯄꯥ ꯃꯥꯟꯕꯤꯒ ꯊꯣꯡꯅꯤꯉꯥꯏꯗꯃꯛꯇ ꯁꯤꯒ ꯔꯦꯗꯤ ꯇꯧꯅ ꯊꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯕꯥꯏ ꯀꯧꯏꯗꯣ ꯄꯥꯟ ꯄꯤꯕꯩꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯄꯥꯟꯁꯦ ꯆꯥꯎꯗ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯕꯥꯏ ꯀꯧꯏꯁꯦ ꯁꯤꯒꯤꯅꯦꯕꯀꯣ ꯃꯥꯅ ꯄꯥꯟ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯀꯧꯏꯅꯦꯕꯀꯣ ꯁꯤꯗꯩ ꯄꯥꯟꯁꯦ ꯈꯔ ꯄꯤꯈꯤꯒꯦ ꯍꯥꯏꯅ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯄꯥꯟ ꯑꯗꯣ ꯁꯤꯁꯦ ꯏꯕꯥꯏꯗ ꯄꯤꯈꯤꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯄꯥꯟꯁꯦ ꯐꯖꯕ꯭ꯔꯥ
ꯌꯥꯝ ꯆꯥꯎꯅ ꯇꯥꯔꯝꯃꯦꯀꯣ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯂꯨꯄꯥ ꯃꯥꯟꯕꯤꯗꯣ ꯉꯧꯔꯦꯕꯀꯣ ꯁꯤꯁꯦ ꯑꯗꯣ ꯌꯥꯝ ꯃꯨꯟꯅꯗꯤ ꯉꯧꯔꯦ ꯈꯔ ꯉꯧꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯅꯤ ꯀꯩꯅꯣ ꯈꯔ ꯋꯥꯠꯂꯦꯕ ꯁꯤꯒ ꯑꯗꯣ ꯁꯤꯒ ꯈꯔꯁꯨ ꯉꯧꯈꯠꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡ ꯊꯣꯡꯉꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ A few moments later. ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡ ꯂꯣꯏꯔꯦꯕꯀꯣ ꯁꯤꯗ ꯁꯧꯔꯤ ꯑꯗꯣ ꯃꯍꯤꯕꯨꯗꯤ ꯈꯤꯇꯪ ꯂꯥꯡꯉꯦꯕꯀꯣ ꯑꯗꯣ ꯁꯤ ꯐꯛꯆꯜꯂꯒ ꯍꯤꯟꯖꯥꯡ ꯄꯨꯔꯥ ꯂꯣꯏꯔꯅꯤ ꯑꯗꯨꯒ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯂꯣꯏꯔꯦꯕꯀꯣ ꯊꯤꯕ ꯈꯣꯠꯄ ꯂꯣꯏꯔꯦ ꯑꯗꯨꯗ ꯁꯤꯗ ꯉꯥ ꯕꯖꯥ ꯑꯃ ꯂꯧꯔꯦ ꯑꯗꯩꯗꯤ ꯁꯤꯗ ꯂꯩꯔꯦ ꯂꯨꯄꯥ ꯃꯥꯟꯕꯤꯒ ꯄꯥꯟꯒ ꯊꯣꯡꯕ ꯑꯁꯤꯒꯤ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯉꯥꯔꯤꯒ ꯊꯣꯡꯕꯅꯦꯕꯀꯣ ꯉꯔꯥꯡꯒꯤ ꯑꯗꯩꯗꯤ ꯁꯤꯁꯤꯅ ꯑꯂꯨ ꯇꯣꯡꯉꯥ ꯃꯣꯔꯣꯛ ꯃꯦꯠꯄꯅꯤ ꯑꯗꯨꯒ ꯏꯕꯥꯏꯒ ꯄꯄꯥꯒꯁꯨ ꯆꯥꯛ ꯆꯥꯕ ꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯒ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ